Manipur gi phibam lure RSS Manipur gi hoksik oiriba phibam ase yamna luba ama oire masigi matangda government chap chaba warep ama loba mathau tai haina RSS Rashtriya Swayam Sevak Sangha ge Joint General Secretary Manmohan Baidyana phongdokre Pune da pangthokpa RSS ke annual coordinating meeting da RSS ke Joint General Secretary Manmohan Baidyana hai Manipur gi hoksik oiriba phibam ase pungning waningai oiba ama oire adubu kanglup anigi marakta leiriba wafam ase santai nabagidamak government matik chaba warep ama lawpham thoe Pune da tha asigi taraga mari dagi hogduna chathakiba numit humni gi sahi gi oiba coordinating committee gi mifam aduda Baidyana hai Manipur da leiriba RSS ke volunteer singna pirakba report ki matungin na Manipur gi phibam ase yamna khudong thiningai oiba ama oire RSS ki maikidage lawpham thokpa thodang lawduna thabak changsil adubu nakalani gi marakta leiriba yanadaba ase loisinabagidama government na chap chaba warep ama lawpham thoe hana India haina khangnarambadage Bharat haina maming onaba thaurang tawriba sigi matangda Baidyana hai malem gi leibak amatana maming ani thonbagi wafam asi leikhedre masina maram oiraba Bharat haiba maming ase thongadabani haina mahaki maikaidagi thamninge reservation gi matangda hangba wafam amada Baidyana RSS na reservation senior functionary gi matangda leplibo wafam de India gi waina SC amasung ST da chanba misingna hiram khudumakta mathau tabasing lawduna leire khunai asida leiriba khenabasing se muthanabagi damak honaba yaba honare maramaduna pangthokpa yaba thabak pangthoku haina mahakna phongdokhe